Hello everyone, welcome back to my channel 7 Speed Manipur. ꯑꯩꯈꯣꯏ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯔꯤ. ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯊꯪꯅꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯣꯔꯠ ꯏꯚꯦꯟꯠ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯅꯥꯒꯥꯂꯦꯟ ꯃꯣꯇꯣꯔꯁꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯄꯥꯡꯊꯣꯛꯆꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯃꯅꯤꯄꯨꯔ ꯁꯥꯏꯠꯇꯁꯨ ꯈꯤꯇꯪ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯁꯤꯒꯤ ꯇꯟꯖꯥꯗꯣ ꯂꯧꯖꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ. ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯐꯣꯔꯠ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯩꯈꯣꯏ ꯅꯥꯒꯥꯂꯦꯟ ꯃꯣꯇꯣꯔꯁꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯕꯨ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ. ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯗꯒꯤ ꯑꯣꯐꯂꯥꯏꯟꯗ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯖꯔꯤꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯍꯥꯏꯋꯦꯁꯦ ꯆꯠꯄ ꯌꯥꯕ ꯌꯥꯗꯕ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯖꯔꯤ. ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯈꯔꯀꯣ ꯑꯗꯨ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ, ꯍꯥꯎ ꯇꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯗ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯦ ꯁꯤꯒꯤ ꯃꯥꯏ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯈꯔꯀꯣ ꯃꯈꯥꯗ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯍꯥꯞꯆꯔꯒꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯒꯦ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯍꯥꯏꯕ ꯇꯥꯔꯦ, ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ, ꯅꯥꯒꯥꯂꯦꯟ ꯃꯣꯇꯣꯔꯁ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯃꯥꯏꯜ ꯑꯩꯈꯣꯏꯒꯤ ꯀꯤꯔꯥ ꯚꯤꯂꯦꯖ ꯆꯨꯃꯨ ꯑꯣꯏꯅꯀꯣ ꯗꯤꯃꯥꯄꯨꯔꯒꯤ ꯁꯤꯗꯩꯗ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤꯀꯣ. ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯊꯝꯃꯤꯕ ꯄ꯭ꯔꯥꯏꯖꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ, ꯄ꯭ꯔꯥꯏꯖꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯁ ꯑꯣꯏꯅ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ 25 ꯀꯥꯔꯁꯅꯤꯀꯣ ꯃꯣꯏ ꯊꯝꯃꯤꯁꯦ, ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤ 10ꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯃꯤ 10ꯗ ꯑꯩꯈꯣꯏꯒꯤ 5,000 ꯏꯆ ꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ. ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯀꯣ ꯂꯝ ꯄ꯭ꯂꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯦꯀꯣ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯕ, ꯑꯦꯅꯤ ꯀ꯭ꯋꯦꯔꯤ ꯂꯩꯕ ꯀꯣ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯃꯈꯥꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ, ꯑꯗꯨꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯒ ꯇꯥꯟꯅꯕꯤꯕ ꯌꯥꯒꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯠ ꯑꯩꯈꯣꯏꯒꯤ ꯕꯨꯛꯀꯤꯡ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ, ꯃꯣꯏꯒꯤ ꯇꯤꯀꯦꯠꯀꯤ ꯁꯦꯔꯦꯜꯁꯤꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯗꯣꯏꯅꯤꯀꯣ. ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯔꯤꯌꯦꯜꯗꯣ ꯁꯤꯗꯩꯅ ꯁꯤꯐꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯒꯤ ꯈꯔ ꯈꯥꯏꯗꯣꯛꯑꯦꯕꯀꯣ. ꯍꯥꯏꯗꯤ ꯇꯤꯀꯦꯠꯁꯦ 42,000ꯅꯦꯕꯀꯣ ꯄ꯭ꯔꯤꯟꯇꯔꯁꯦ. ꯑꯗꯨꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁ ꯃꯤ ꯑꯩꯈꯣꯏ 10ꯃꯨꯛ ꯈꯥꯏꯗꯣꯛꯑꯦꯕꯀꯣ. ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯁꯦꯔꯤꯌꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯟ ꯅꯝꯕꯔ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯣꯟꯇꯦꯛ ꯑꯃꯃꯝ ꯂꯣꯏ ꯊꯝꯃꯦꯕꯀꯣ. ꯑꯗꯨꯒꯤꯁꯨ ꯑꯩ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯣꯏꯅꯃꯛ ꯃꯈꯥꯗ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯆꯔꯝꯒꯦ. ꯑꯗꯣ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖꯁꯤꯡꯁꯦ, ꯒꯥꯔꯤꯁꯤꯡꯁꯤꯒꯤꯀꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ. ꯑꯗꯣ ꯁꯤꯌꯔ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯂꯛꯀꯤ ꯗ꯭ꯔꯣꯁꯤꯗ ꯋꯤꯅꯔ ꯑꯣꯏꯕ ꯌꯥꯎꯔꯒꯗꯤ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤ NOCꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯗꯨꯝ ꯄꯤꯖꯔꯤꯑꯅ ꯍꯥꯏꯀꯣ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯒꯥꯔꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯦꯁ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ. ꯑꯗꯣ ꯒꯥꯔꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦꯀꯣ. ꯃꯥꯁꯦ ꯁꯤꯗ ꯂꯩꯔꯦ, ꯅꯥꯒꯥꯂꯦꯟ ꯃꯣꯇꯣꯔꯁ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯊꯥ ꯂꯩꯔꯦꯀꯣ. ꯁꯤ ꯑꯗꯨꯝ ꯍꯥꯏꯋꯦꯁꯤꯒꯤ ꯑꯗꯨꯝ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ. ꯀꯤꯔꯥ ꯚꯤꯂꯦꯖ ꯆꯨꯃꯨ ꯀꯣ ꯁꯤꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯁꯤꯒꯤ ꯃꯩꯒꯤ ꯒꯦꯔꯦꯖꯅꯤꯀꯣ. ꯁꯤꯗ ꯆꯪꯉꯒ ꯒꯥꯔꯤꯁꯤꯡꯁꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯦ ꯃꯥꯒꯤ ꯒꯦꯔꯦꯖꯁꯤꯗ ꯊꯝꯃꯤꯁꯤꯡꯁꯦꯀꯣ. ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯚꯔ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤ ꯍꯥꯏꯕ ꯇꯥꯔꯦ. ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔ SUV ꯍꯥꯏꯕ ꯇꯥꯔꯦ. ꯑꯁꯦꯡꯕ ꯅꯨꯄꯥ ꯊꯣꯛꯄ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯁꯦ SUV ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯕ꯭ꯌꯨꯇꯤꯗ ꯏꯟꯖꯤꯟꯒꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯏꯟꯖꯤꯟꯅꯤꯀꯣ. ꯑꯗ ꯃꯥ ꯏꯟꯇꯔꯤꯌꯔꯒꯁꯤ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗꯀꯣ. 2019ꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ, ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯑꯗꯨꯝ ꯌꯥꯝꯅ ꯅꯧꯔꯤꯕ ꯒꯥꯔꯤꯅꯤꯀꯣ. ꯌꯦꯡꯕꯤꯌꯨ ꯒꯥꯔꯤꯁꯦ. ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯁꯦꯀꯦꯟꯁꯤꯅ ꯑꯩꯈꯣꯏ ꯐꯣꯔꯆꯨꯅꯔ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯄ ꯑꯩꯈꯣꯏ SUV ꯒꯥꯔꯤꯅꯤꯀꯣ. ꯑꯗꯣ ꯃꯥꯒꯤ ꯃꯣꯗꯦꯜꯁꯤꯅ ꯑꯩꯈꯣই 2018ꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯒꯥꯔꯤꯁꯦ, ꯇꯣꯌꯣꯇꯥꯒꯤ. ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯌꯣꯇꯥꯒꯤ ꯏꯅꯣꯚꯥ ꯈ꯭ꯔꯤꯁꯇꯥ ꯍꯥꯏꯗꯨꯅꯤꯀꯣ. ꯒꯥꯔꯤꯁꯦ ꯌꯥꯝꯅ ꯂꯤꯡꯉꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯒꯥꯔꯤ ꯑꯣꯏꯗꯣꯏꯅꯦ. ꯁꯤꯅ 2022ꯒꯤ ꯑꯣꯏꯗꯣꯏꯕꯁꯤꯅꯀꯣ. ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯃꯔꯤꯁꯨꯕꯗꯅ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯤꯅ ꯑꯃꯨꯛ
Scorpio S11 Black Beauty ni siju yembiyo yam fazai mathang da jo amuk Scorpio S11 sina amuk 2019 ge moiba yemdi yam fazai ko gari ja ani ja adi mathang da lakado sina amuk Tata gi Harrier 2019 gi lakado sina yembiyo adi mathang da amuk Bolero re BS6 ko 2023 adi mathang sina amuk 2021 gari ja akchek langi ko ani je Bolero ja aduga mathang da na amuk Kia gi Seltos 2020 gi model oidine sina amuk adagi mathang da amuk Scorpio S6 oidebe sina amuk 2016 gi oidebe sina amuk ada mathang da amuk Bolero Power Plus 2019 gi adi mathang da sab manare Bolero Power Plus 2019 oidebe ko sijo adi mathang da jo sijo sab manare Bolero Power Plus 2018 oidebe sina amuk ko aduga mathang jina amuk khoi gi Toyota Glanza Baleno ga sab manabdo ko sina 2020 gi ni adi mathang da amuk Maruti Suzuki gi Swift Desire do ni ko 2019 gi oidebe sina amuk ko yembiyo adi dum loina amuk sanali mathang da amuk Celerio la adi mathang da K10 Celerio jin 2016 K10 jin 2019 aduga sina amuk 2016 K10 ju aduga mathang jina amuk Wagoner jina amuk 2014 gi aduga amuk Alto 800 sina angang jin 2018 de angau sina 2017 adagi mathang sina amuk 2016 aduga mathang sina amuk 2014 sumaina lai aduga iroi loibda koi haiba gari ani haiba tare Alto LXi ani se sumaina thame ko anda sini sumaina koi gi price ngi sumaina gari singi sumaina thambi ko ado video se ngasi gidi haiba price ngi ga loina na video se sai sum ngasi gidi sai sum losin jarage ado any query leba any koi doubt leba gidamak ta so ai kon makada ai dum contact number hapsarabane aduga haiba sing si gi koi gi how to participate kamaina tawdagi haiba gi matang do so doi step by step my description da yawarabani ko aduga to ngasi gidi video se sai sum losin jarage koi gi mathang ge no ba koi gi moina takpi be matuna haiba koi gi lucky draw si pangthok pagi keno se magi matam je hoji pau leptri habdi koi gi moina haije 90% sold out tawra kanda dum lepakane 90% ticket check sold ek tawga mai that se fix tawra kani aduga koi gi YouTube ki kuthang da koi gi keno moi channel am leba da live telecast tawra kane ba ko aduga koi gi information ko kaino se date se dum announce tawra kane na hayaba ko aduga koina koi ai gi through da gi su magi matam da adu so ai mayam da dum share tawjarake adu information je dum koi gi moi gi YouTube ki through da live telecast tawra kanda lottery je lucky draw se dum pangthok kane na takpire ado yengmina se makata na ado ai hek update lakpaga mayam su ai share tawba ngamna bo hona jarake adu di farenga si di sai sum video solution jarage tanga no video dam thangnarase bye